हराउथेल चिंखोंग लेबा पोल्ट्री फार्म अमा कुकी मिलिटेंट सिंगना मई थादोकलमले ngarang ahing nongyai matung pung ama minute ni furom tabu matamda Sengmai police station gi manung channa senjam chirang amadi harauthel ani gi lona ba senjam chirang singkhong de leiba yen gi farm ama kuki militant singna mai thaduk tuna manghalam le hairi kuki militant singna singthak tagi kumtharak lagi yen gi farm asi mai thaduk lambani masigi matungda kuki militant singna mafam aduda leiriba Manipur rifles amadi IRB gi leifam da nongmai kapsilaktuna landarakhi मदुदा MR अमदी IRV की पर्सनल सिंगना हंदुन नोंगमई कापदगी कुकी मिलिटेंट सिंग अदु सिंगी सरुक्ता सेनखत की हाइरी कुकी मिलिटेंट सिंग मई थादुक्तुन मांगहलंबा येनगी फार्मेसी सिरांगदा लेबा हाइस्टम राजन को बमियोई अमगिनि हाइरी बावगी सोर्स अमगी मतुंग इनदी येनगी फार्मेसी कुकी मिलिटेंट सिंग मई थाबा होरकपु मतमदा मफम अदुदा लेरिबा असम राइफल्स की कांगबुन खंगलकपदगी कनबा ngam-hore हाइरी थौदोक असि थोक्रब मतुंग ngasi ayuk pung 3 minute 10 rom tabu matamdasu kuki singna drone ama thagalaktuna senjam chirang amasung harauthel ga taina ba mafam singda paisilakhi maduda security force ki maikai dagi nongmai kaptuna drone adu tanthuki hairi banba yabadi ngasi kuki militant singna mai thaduk lamba yen gi pharmacy kanglup ki irang asi haurakpa matamdasu kuki militant singna mai thaba haurambadagi matam chana khanglakpadagi miyamna kalhauba ngamkhrabani